Nganba garidu mathung khangda ngihak koithau thauraba matung bender da changlaga yu thai fana yamkhre mana thaklibadu masadu pendabana khamthengle magi maru belikna ingawngawna haikiba mayam mana matamduda thajikidaba henadum moida ngangkibani ngarang richatki pendaba mayam aujiktada mayeklana chongthorai mani pumnamak lamketpi nanggendagdagi thokkiba ngaktani aigi phonaba simkiba matam pumbada loinadugna lakliba aigi marupka phau khutthoknakiba pumnamak nanggendagdagi ngaktani nangmu pattaba nupisibu malemsida leiramkidra nangbu thajamanbagi isana wajabani wajasanu asukpangba kari khalapanu khangde thoigi number duda call tawsili hello ga haiba nang bacha nate thamoluanga leba natro fakta chahi kya gi matungda lhomeba noina bung tamoluang duga noina bung duna nang nungsibase okha nungsiba jani nungsimanbagi mingonda pithopa pamubagi magi orani magi manakta thamlani haiba natro thoi ingangakle ngasi tawrakliba nganbagi matawdu makondusu yam phaire ngaurambalani haiba adum khangni fana ngaurasu fana lamhelasu mamana pokpadagi nisa saba ahanbani aduna nisa fajana pale thoi tapna danganba kaidalege nganba machina machinkhatlaga aikli noktuna Tamo, nabum, ipuriba. Thoi nangliduki paukhumatuki mahutta atopa mari samnadaba wai hairupaduda thoi tasingna gyan ngauri. Nganba ngauri makhatari. Thamona yam jaksina senaba. Ama hairi tamo. Kaidalegi harisu thamoga leiba. Kanaga college ni harisu thamoga chitni haiba. Unaba yagadra haibasu thamona khangladi sauni haiba nangi punchida thamose kyamu mamleba mino nangi punchida thamu haiba waise yaudradi nang hinbada kyamu warbage namthak tawbase kyamu yamna nungaiba jalo namthak tawbasina kari kanaba phongba jalo namthak tawriba mishik aduda danganba kaino nangna hairi mayamsibo mana tardu jalo danganba ngasaidagi magi nakana famliba luwang kidore nganba luwangi makholga tabaduda hena usitaba phawri mabung sabu huranbadu waga nganglene nahan makhaidi huranbagi shaja chitlaga leidai ngasidi kaidore thoi luwangda kirbi ngai luwangna phone da fatmulaga Kanano Nganba yam kakna Tashina khandraga haidura Natraga khangsinadiba haidura Aigi wakaldadi khanglumgani haina khalida Huranbagi chuchatnaba honaringai kem khangaudraba Luwang ping saukre Hey, Mr. Nganba Oh, so sad Khangdi khangbiri boyle Kidawa call tawpano Nganba mga khaiduna noi thoidi anidugi wariduda pakhatpana lore som thoigi mabung oibiraba aigi lamketpida call tawpani somda tawbusinadana nate som sibu phone ama leiba ngamdraba migi phone parga leisiba natraga ayama leiraga thinjaro haibra usitaba manba wangangduda luwangi maphamda khatnaba hoboine thokri Oi, Mr. Nganba, wangang bada lay mapali na pangangangano. Nanggi wangang sangang doon na kangi. Nangse, karama mina haiba. Hoi. Huran badi migi mongse. Sur kajik hon badaga kang nabani. Aduna somsu kang hong budi to e. Wari duda kanaba tarani kanduna toina. Tamo, yari, to. Wadu makataba nang baca nati
Luang thoida onsinduna nangsu ngan bagam nuksige magi damukta nangna duwari do ngan bakarim naraga oi bro amta ngaiko nupi angangda wakan angangno nang pamisa kaino aina kay pamdurige fight pam bro ngan ba khanglong nokthore aduga oi fight kaina energy am pamui lamket pi amagi dama inai taina bayam tale bala bisu ki dama fight to boorati phoba adisnati nati kayo bagino ibani na phuna doise bidyam leite asi haiduna masadu khara thekatli luwang asidi masigi angang asigi mong sida bangsawdo sawning bhaibadu ori mana yana ngan baga toika matam amada loina hankibani adubu asu usilaktaba nupa sida tainafam khangda bangsawdo sawning bhaibadu ori phone do laktana langki matawduda thoikina mamit usinduna khangi luwang sawna fukhugatli ngasidigi nang engonda kursar pere adugu luhungbasu aina hadukani asi harimlaga lamhangduda nupi madam hundoklomlaga chakki asawbana mangthaduna thoina thamo machinda ningamda sonduna lei mamli tawrabani matamdu adubu asawbana mangtha nupi machadugi karisu khanda chakri minungsi khangdaba maki saklo lawduna luwang langkiba phone du khungatuni yengi mamai du kredi kairi adubu phone du di yadabadi tawdre hana dawna sunungai trasu main road ta thoraktuna gari lakpa yengi adubu gari amata laktre khaji tagi mapi tarai tamo nangnasu ibatu kacharbo lamhang sida itu mando ami kaygino ay to lepaksiki hiram sida ay ralsi bukaino matabda tamodagi hana ayabadi lawkibani ay tumina toramba tabakti nateko nangidama khalaga dangan babusu otuna talakibani nangidama matam pumbada nambudi am thazakibani lambidu thenjilakpagi street lamp than bhaurakle thoi pakhatpana masadu lore nupi matomta leiridu pakhatmanbana makutta phone pairi haibapo kawkhre somda luwang sawna mayimda laktuna bathroom soyer du on tawduna masa pumba cholhali masadu khara interaklaba matamda kuinu indoisibo asawbugi mayayda matumda mahawjikfaw leramkhidra mayam kiramani soyerdu op amuk tawduna mafam adudagi thoraktuna mapi chesili aduga garidu thauduna ngasai thoina lehoba mafamdu tamna lai ngihaki matung mafam adu yore aduba thoi lambi mataiduda mamaidu makhuda khumduna kaplaga lerami luwang prab changsinduna thoibu chingkatli aduga mathada thamkhri yam chetna konduna thamkhri nang engonda khol tawpa yadro kai sumai leramino thoi kapli tamude ibu hundoklamnaga sawraga chakraga ai lale thoi tamu lale nangbu mafamsida hundoklambagi tamu lale ai asobu phathaba ngamda nangbu hundoktuna chatlure masigidama tamu lale nang amu hundoktuna thamlaroi thoi ngasai pakhatmanbagi oramale aujikpaw hikik tawduna leiri hana kolambadagi hena chena konduna thoi yari kaplano aujikti tamola sidi ai kichi khanas lakte mamsu mamme garisu amata khambiu yade thoi kapadu khara fare adubu hikik tawduna lei
ꯃꯊꯥꯗꯒꯤ ꯊꯣꯏꯕꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯃꯃꯩ ꯃꯆꯥꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨ ꯊꯝꯂꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯇꯝꯁꯨ ꯊꯦꯡꯉꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯂꯩꯀꯥꯏꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ ꯊꯣꯏ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯁꯤꯀꯣ ꯃꯃꯥ ꯃꯊꯥ ꯁꯥꯅꯤꯌꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯂꯁꯦ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯆꯦꯜꯂꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯎ ꯃꯗꯨꯅ ꯏꯕꯥꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯣꯏ ꯇꯥꯃꯣꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯈꯜꯂꯒ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯂꯨꯋꯥꯡꯅ ꯊꯣꯏꯕꯨ ꯃꯌꯨꯝ ꯊꯤꯜꯂꯨꯕ ꯍꯥꯏꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯊꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯅꯔꯒ ꯂꯩꯔꯕꯃꯛꯇꯗ ꯑꯃꯨꯛ ꯆꯦꯟꯕ ꯍꯥꯏꯗꯨ ꯊꯣꯏ ꯇꯁꯦꯡꯅ ꯄꯥꯝꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯂꯨꯋꯥꯡꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯊꯣꯏꯁꯨ ꯀꯩꯁꯨ ꯑꯊꯤꯡꯕ ꯄꯤꯔꯨꯗ꯭ꯔꯤ ꯈꯔꯣ ꯊꯣꯏ ꯇꯞꯅ ꯇꯣꯡꯈꯠꯂꯤ ꯂꯨꯋꯥꯡ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯊꯣꯏ ꯇꯥꯃꯣꯕꯨ ꯁꯥꯎꯔꯤꯕꯣ ꯁꯥꯎꯕ ꯐꯔꯣ ꯇꯥꯃꯣ ꯂꯥꯜꯂꯦ ꯁꯥꯎꯔꯒꯕꯨ ꯇꯥꯃꯣꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯇꯣꯡꯉꯛꯈꯤꯗ꯭ꯔꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯈꯖꯤꯛ ꯅꯣꯛꯂꯨꯏ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯅꯣꯛꯏꯔꯣ ꯎꯈ꯭ꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯅꯣꯛꯆꯕꯗꯨ ꯂꯨꯋꯥꯡ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏ ꯑꯩ ꯏꯀꯥꯏ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯈꯤꯗꯦ ꯑꯁꯨꯝꯅ ꯂꯨꯋꯥꯡꯅ ꯊꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯃꯆꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯦꯝꯗꯨ ꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯑꯣꯏ ꯇꯣꯟ ꯅꯪꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯑꯗꯨꯕꯨ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯒꯥꯔꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯇꯣꯟ ꯂꯨꯋꯥꯡꯅ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯨꯝꯊꯔꯛꯏ ꯂꯦꯝꯕꯤ ꯉꯛꯅ ꯏꯆꯥꯊꯣꯏ ꯂꯨꯋꯥꯡꯅ ꯃꯃꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯌꯨꯝꯗ ꯍꯟꯕ ꯐꯔꯛ ꯇꯥꯗꯅ ꯑꯩꯅ ꯍꯦꯛꯇ ꯄꯨꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕ ꯍꯥꯏꯗꯣ ꯃꯥꯕꯨ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯔꯣꯏ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯅꯨꯄꯥꯅꯤ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯣꯏ ꯇꯞꯅ ꯃꯃꯥ ꯅꯃꯣꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯋꯥꯍꯩ ꯑꯃꯗꯤ ꯈꯣꯟꯊꯣꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯉꯥꯡꯗꯨꯗ ꯃꯃꯥꯏ ꯎꯕꯤꯗꯨ ꯍꯔꯥꯎꯖꯩ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯅꯨꯄꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯃꯧꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯂꯧꯁꯤꯜꯂꯤ ꯂꯨꯋꯥꯡ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯥꯅꯗꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯟ ꯃꯃꯥ ꯅꯃꯧꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯧ ꯄꯨꯁꯤꯟꯕꯤꯈꯤ ꯃꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯂꯨꯋꯥꯡ ꯃꯥꯌꯣꯛꯅꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯪꯅ ꯊꯞ ꯇꯧꯔꯒ ꯄꯣꯔꯛꯏꯔꯥ ꯅꯠꯇꯦ ꯕꯕꯥ ꯀꯞꯁꯨ ꯀꯞꯄ ꯃꯥꯜꯂꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯂꯨꯋꯥꯡ ꯇꯞꯅ ꯉꯁꯥꯏꯗꯣ ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯝꯃꯝꯃꯤ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯠꯄꯗ ꯃꯥꯗꯤ ꯒꯥꯔꯤꯁꯨ ꯐꯪꯗꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯕꯕꯥ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯈꯤꯗꯦ ꯃꯆꯥꯒꯤ ꯑꯀꯣꯟꯕꯒꯤ ꯕꯕꯥ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯣꯛꯆꯗꯦ ꯀꯔꯤꯒꯨꯝꯕ ꯅꯣꯛꯂꯨꯔꯕꯗꯤ ꯃꯄꯥ ꯁꯥꯊꯤꯕꯁꯤ ꯁꯥꯊꯤꯕ ꯃꯥꯜꯂꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯤ ꯆꯪꯉꯣ ꯅꯤꯡꯊꯦꯝ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯆꯪꯉꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯆꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯋꯥꯆꯞꯇꯅ ꯍꯦꯔꯣ ꯃꯆꯥꯗꯨ ꯀꯣꯂꯦꯖ ꯂꯥꯛꯇꯕꯒꯤ ꯋꯥꯔ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯚꯦꯂꯤꯛꯅ ꯀꯥꯏꯗ ꯍꯦꯔꯣꯒꯨꯝꯕ ꯆꯠꯈꯤꯕꯖꯥꯠꯅꯣ ꯊꯣꯏꯔꯦꯝꯕꯅ
Mawa mapauga amta tade. Belik na. Istri lawruba yabigani. Ayeng ayuk 7:30 ki pauda khanglani. Radio lila kumba chappa mu oiramdana ba. Richard na. Oimandro nangidudi. Belik na. Jingde ngusai kaina naron thoktraga. Richard na. Lehembai se sumai tawe haido aingondagi tamjone. Belik na. Nupani kaino khidau lem jatoino. Sumai na putau ge khalagani. Aina nupoi na puglese. Kai ganani lem dordi nupi na po mani. Lem bai sidi nupi nogi na thoni khangaba. Khare nupi nogi na thoni haiba. Ibo nupi phangdaba. Belik message to ubada khangaude. Somgi bungodi nuksini arabro. Message to ubada Richard mami laktokre. Belik su thake tharaga amuk satkai. Thorimbana. Keva? Richard som the personnel da laktuna. Oi, Belik haiba angofai. Belik nokpagi sticker ama thajilai. Nang sini. Belik Aikoi hero ngaktan haiba group to the amuk changduna. Kidore. Thorimbana. Kai haibano aujikido. Kidore haiba message to pungning changna papio madho. Richard to tholoktuna lana khan batari khanduna. Shaktiba saktibi. Thorimbana. RK nam tangai ko. Belik na. Kailere. Thorimba Belik message astuda mention toraga kutumne tinbaki sticker ama thajilai. Belik na. Ngaiko koi nungan manangasi call ga paite message thar solakte group ta sangakte maki do buya bajano. Thorimba na nang sugomdro khangi makong hamte hebra kinom haibani. Odudi yam nuaiti. Somda nupadu ngauri halakpaduda Sanatomba I khangakari machana college laktabagi sauna lebaga machanupagi masaktu ubada haningba phaukhri facham sinduna machagi furitu tapai nganba hairi pupa Sanatomba machabu sauna inthui fudi yamna funinglabani adubu phuraga karisukana ba phangoi ngawi banina gyandaroi ibem halpakatna thaiba ngan bangasidi malemda khwaidagi wangangdaba yamna loyam lemba nupa amagi saklo lawkhri wakoi sisuratri ibem hal machana fana ngawrusu nomata asumna tawdabanina ngakpa phawi ngasigi matawsi nganba takna hugatuna changki Sanatombana. Mama, kaino nachanupana tawise. Adubu aini kamaini khangni. Nang mama natro. Taning deda nang di mapa natro hangudana mama aikoi sibulairo. Macha mangbada aikoi ni am harawa simangari mapa noi ni khalise. Mama da hekte tainaba sibu kaini chatno. Sanatomba sauna. Tainaba tabani. Macha magale minabase mamagana hena sangna lebani mapaduna chakrani mama noina nachayengda dabana tro ekoina masida yam hena taninga lete noina hena khamam thokpani nang mama na tro nachagi daite pumba nang na logadabani asi haram laga chakki ibem hal mathasa na phangduna lei ngan basu rumde changlaptuna thongdo hangi aduga khongak amani thambaga adum tukhri machi lengda floor da tumthakri nganba nisa sasilaga laabanina gyanta da tumkhri kana kari tauri khangbanate mata ohumgi wachapki lan su khangkidri ahumdudi la leptri joy nokmi formula palabu Daniel su nokmi Pale Joy khangning na Kamay dore Papa Ay gilang de turi Formula success ore
Joysu nokmi makutuna like tawbagi mawngdaga tawraki. Danielsu nokmi. Pan me abu form lani. Aisu hayengwai ichasida taktoke. Takadabani. Atu papa, mamagida numit kyani changkige. Kyani changkibanone. Khangdrene aise. Papa, next ki step amuk tanglo. Ichasidi khara kuine nakhigadabani. Atay mangda nadrusu. Nupi mamangda se nahedanaga tawgadabani. Namit kase pangningboi pangnintaboy tawdana. Chakase chance lawraga ilhangadabani. Wari fazana taramadu handaki wahidida mapadi inglatuna. Odu papa hoy miyam laybanina chak inbadi yaroi. Adugidi papa na singine. Daniel noklet ka tawzay. Mapa machadu watana duna lay. Pungdi tenjil abani. Joy na. Bungo, pung si tingi, pothana ba tawro. Daniel tadi taningli adubu pungdo yadrabanina tumthakre masu.